ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯇꯝꯕꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯆꯔꯩꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯥ ꯃꯅꯨꯡꯗ ꯐꯠ ꯍꯦꯛ ꯃꯥ ꯆꯪꯁꯤꯟꯗꯦ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯒꯦ ꯈꯜꯂꯤ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯑꯩꯕꯨ ꯇꯥꯗ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯤ ꯃꯥꯒꯤ ꯃꯤꯡꯗꯨꯕꯨ ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯗꯥ ꯅꯤꯡꯇꯝꯕ ꯍꯦꯛꯇ ꯀꯧꯔꯁꯤꯔ ꯗꯥ ꯅꯤꯡꯇꯝꯕ ꯀꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯤꯡꯇꯝꯕꯅ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯆꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯇꯝꯕ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯆꯔꯩ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯎꯠꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯅꯤꯡꯇꯝꯕ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯔꯩꯅ ꯂꯦꯞꯂꯤꯕꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ ꯆꯔꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯆꯥꯅꯤꯡꯗꯦꯗꯁꯨ ꯍꯥꯏꯔꯝꯕ ꯌꯥꯕꯁꯤꯗ ꯀꯩꯝꯇꯒ ꯈꯨꯝꯃꯝꯗꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯇꯝꯕꯗꯨ ꯃꯄꯥꯟꯗ ꯂꯩꯔꯦ ꯆꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯤꯔꯛꯏ ꯕ꯭ꯔꯦꯛꯐꯥꯁ ꯅꯤꯡꯇꯝꯕꯅ ꯍꯟꯗꯛꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯔꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯂꯩꯔꯦ ꯆꯥꯅꯤꯡꯗꯦ ꯆꯥꯛꯁꯨ ꯉꯔꯥꯡ ꯐꯖꯅ ꯆꯥꯗꯦ ꯁꯪꯒꯣꯝꯁꯤꯗꯪ ꯑꯣꯏꯔꯁꯨ ꯈꯔ ꯊꯛꯆꯤꯜꯂꯨ ꯀꯩꯁꯨ ꯆꯥꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯍꯛꯆꯥꯡꯗꯣ ꯐꯒꯠꯄ ꯉꯝꯃꯔꯣꯏꯌꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯗ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯋꯥꯗ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯃꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯏꯊꯧ ꯑꯁꯤꯕꯨ ꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯥꯕꯨꯡꯅ ꯊꯝꯕꯅꯤ ꯃꯗꯨꯅ ꯄꯥꯕꯨꯡꯒꯤ ꯋꯥꯅꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯊꯝꯕꯅꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯁꯦꯟꯅꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯤꯡꯇꯝꯕ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯐꯥꯎ ꯇꯜꯂꯗꯨꯅ ꯆꯔꯩꯗ ꯃꯃꯤꯠꯇꯨꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯇꯥꯡ ꯆꯥꯅ ꯈꯣꯝꯕ ꯊꯣꯛꯂꯛꯏ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯀꯣꯛ ꯆꯥꯔꯨꯗꯅ ꯉꯔꯥꯡꯁꯨ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯗꯦ ꯊꯛꯎ ꯁꯪꯒꯣꯝꯒꯗꯨ ꯊꯛꯎ ꯃꯄꯥꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯨꯗ ꯅꯤꯡꯇꯝꯕ ꯆꯔꯩꯗꯒꯤ ꯁꯪꯒꯣꯝꯗꯨ ꯂꯧꯗꯨꯅ ꯈꯔ ꯊꯛꯏ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯄꯤꯔꯝꯗꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈꯤ ꯁꯪꯒꯣꯝꯁꯤ ꯐꯥꯎꯕ ꯂꯣꯏꯅꯕ ꯊꯛꯑꯝꯗꯦꯅꯦꯁꯦ ꯑꯩꯅ ꯄꯤꯖꯅꯤꯡꯂꯤꯕꯁꯤꯒ ꯃꯥꯅ ꯆꯥꯗ꯭ꯔꯤꯕꯁꯤꯒ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯀꯗꯧꯔꯤꯅꯤ ꯄꯥꯕꯨꯡꯒꯤ ꯁꯨꯒꯗꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯅꯤ ꯄꯨꯊꯣꯛꯇꯨꯅ ꯊꯅꯝꯃꯒꯦ ꯊꯕꯛ ꯂꯣꯏꯔꯒ ꯅꯪꯅ ꯈꯔ ꯍꯦꯛ ꯁꯨꯗꯣꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯇꯧꯔꯨꯔꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯖꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯆꯔꯩ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯛ ꯏꯁꯤꯡ ಚಾಬ ಲೋಯಿರಬ ಮತ್ತೊಂ ಖೋಂಬಸು ಥಬಕ್ ಚꯠꯈ꯭ರೆ ꯆꯔꯩ ꯈꯣꯝꯕꯅ ꯁꯨꯗꯣꯛꯅꯕ ꯊꯝꯂꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯣꯏꯅ ꯁꯨꯏ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯗꯦ ꯃꯈꯨꯠꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯏ ꯀꯥꯒꯤ ꯊꯣꯡꯁꯨ ꯂꯣꯟꯗꯦ ꯃꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯈꯪꯂꯕꯅꯤꯅ ꯅꯤꯡꯇꯝꯕꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯆꯔꯩꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯃꯥ ꯎꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯒꯦꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯔꯩꯁꯨ ꯎꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯏꯗꯅꯣ ꯐꯠ ꯍꯧꯒꯠꯇꯨꯅ ꯇꯥꯟꯅꯔꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯩꯁꯨꯛ ꯆꯠꯂꯣꯏꯗ꯭ꯔꯒ ꯀꯥꯏꯗ ꯊꯣꯛꯂꯛꯏꯅꯣ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯑꯩ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯊꯨꯅ ꯆꯪꯉꯛꯀꯗꯣꯏꯅꯤ ꯑꯗꯨꯕꯨ ꯀꯥꯏꯗꯅꯣꯕ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯁꯦꯟꯅꯒꯅꯨ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯑꯩꯉꯣꯟꯗꯅꯤ ꯇꯥꯏꯅꯗꯣꯏꯁꯦ ꯃꯔꯝ ꯆꯥꯗ꯭ꯔꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯤ ꯅꯤꯡꯇꯝꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯩ ꯀꯨꯏꯔꯣꯏ ꯗꯨꯀꯥꯟꯗꯒꯤ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯀꯩ ꯂꯩꯔꯨꯗꯣꯏꯅꯣ ꯄꯥꯕꯨꯡꯗ ꯂꯩꯔꯣ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯕ ꯌꯥꯕ ꯑꯝꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯉꯥꯏꯕ ꯌꯥꯔꯨꯏ ꯌꯥꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯝꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯂꯩꯔꯨꯒꯦ ꯌꯨꯝꯗ ꯁꯦꯝꯕꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯀꯩ ꯆꯥꯗꯣꯏꯅೋ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯆꯠꯅꯤ ꯍꯥꯏꯕꯅꯤꯅ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯦ ꯑꯩꯁꯨ ꯄꯣꯠ ꯂꯩꯒꯗꯕ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯕꯨꯡ ꯂꯥꯛꯑꯒꯁꯨ ꯀꯩꯁꯨ ꯉꯥꯡꯉꯔꯣꯏ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦ ꯅꯤꯡꯇꯝꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯆꯔꯩꯗ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯁꯤ ꯃꯥ ꯇꯁꯦꯡꯅ ꯇꯜꯂꯤ ꯑꯗꯨꯅ ꯃꯥꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯅ ꯆꯪꯈꯤꯕꯅꯤ ꯇꯁꯦꯡꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅ ꯉꯁꯤꯁꯨ ꯃꯍꯥꯛ ꯅꯤꯁꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯃꯨꯛ ꯉꯥꯏꯔꯤꯕꯅꯤ ꯅꯤꯡꯇꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯔꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯈꯪꯕꯅꯤ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯑꯣꯏꯔꯝꯂꯒꯗꯤ ꯅꯪ ꯈꯪꯒꯗꯧꯕꯅꯤ ꯅꯤꯡꯇꯝꯕꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯕꯗꯨꯗ ꯆꯔꯩ ꯃꯥꯁꯨ ꯄ꯭ꯔꯞ ꯀꯥꯔꯛꯏ ꯀꯥ ꯃꯅꯨꯡꯗꯨꯗ ꯄꯨꯔꯥ ꯆꯪꯕꯗꯤ ꯅꯠꯇ ꯊꯣꯡꯗꯨ ꯈꯖꯤꯛ ꯍꯥꯡꯗꯣꯔꯛꯏ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯅꯤꯡꯇꯝꯕꯗꯨ ꯐꯠ ꯌꯦꯡꯉꯤ
ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯗꯨꯗ ꯀꯩ ꯁꯦꯝꯃꯛꯎꯒꯦ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ. ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ. ꯁꯪꯒꯣꯝ ꯑꯣꯏꯅ ꯑꯗꯨꯝ. ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ. ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯗ. ꯀꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯅꯤꯡꯇꯝꯕꯒꯤ ꯃꯊꯧꯅꯤ. ꯅꯤꯡꯇꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯆꯔꯩꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ. ꯑꯗꯨꯗꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯦ. ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯤꯆꯟ ꯇꯝꯅ ꯂꯥꯛꯏ. ꯀꯩ ꯂꯩꯕꯅꯣ ꯌꯦꯡꯂꯒ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯤ. ꯆꯥꯅꯕꯗꯨ ꯄꯨꯔꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯏ. ꯊꯣꯡꯖꯤꯜꯗꯒꯤ ꯃꯉꯛꯇ ꯍꯥꯏꯐꯦꯠ ꯆꯞꯊꯗꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯐꯝꯍꯧꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ. ꯆꯔꯩꯅ ꯑꯃꯨꯛꯀ ꯂꯥꯛꯄꯗꯨꯗ ꯅꯤꯡꯇꯝꯕ ꯍꯟꯗꯛꯇꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯁꯨ ꯊꯣꯡꯖꯤꯜꯗꯨꯗ ꯆꯪꯉꯛꯏ. ꯆꯥꯅꯕ ꯄꯨꯔꯛꯏ. ꯋꯥ ꯂꯥꯡꯉꯥꯡꯗ ꯅꯤꯡꯇꯝꯕꯅ ꯆꯔꯩꯕꯨ ꯏꯟꯊꯣꯛꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯂꯣꯟꯁꯤꯟꯗꯨꯅ ꯈꯪꯕ꯭ꯔꯅ ꯂꯩꯖꯍꯧꯔ ꯅꯨꯡꯉꯥꯏ. ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ ꯈꯪꯗꯦꯅꯦ. ꯎꯄꯥꯏ ꯂꯩꯇꯦ. ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕꯗꯨꯗ ꯆꯪꯁꯤꯟ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯃꯤ. ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯩ. ꯂꯩꯔꯤꯕ ꯁꯝꯖꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯃꯁꯝꯗꯣ ꯑꯃꯨꯛ ꯍꯥꯠꯂꯤ. ꯉꯥꯡꯅ ꯁꯛꯅ ꯌꯥꯗꯕ ꯅꯤꯡꯇꯝꯕꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯑꯇꯩ ꯋꯥꯈꯜ ꯅꯤꯡꯕ ꯁꯪꯂꯨꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯏꯪꯅ ꯐꯝꯗ ꯃꯉꯥꯏꯔꯤ. ꯀꯗꯣꯝꯗꯒꯤ ꯃꯄꯤꯅꯣ ꯈꯪꯗꯦ ꯈꯖꯥꯏꯗ ꯇꯞꯅ ꯁꯤꯟꯊꯔꯦ. ꯅꯤꯡꯁꯤꯡꯕꯒ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯄꯤꯔꯥꯡ ꯑꯃ. ꯑꯩꯅ ꯍꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕꯅꯣ? ꯃꯥꯂꯪꯕꯅ ꯍꯨꯟꯗꯣꯛꯂꯝꯕ ꯇꯦꯔꯥ ꯄꯥꯏꯕꯤꯒꯤ ꯃꯄꯥꯜꯒ ꯃꯊꯣꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯑꯣꯏꯔꯦꯀꯣ. ꯃꯄꯤꯗꯨ ꯑꯃꯨꯛ ꯐꯠ ꯇꯩꯊꯣꯛꯏ. ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯗ ꯈꯥꯡꯕ ꯉꯝꯗꯅ ꯑꯩ ꯀꯞꯈ꯭ꯔꯦ. ꯈꯥꯡꯕ ꯉꯝꯗꯦ ꯈꯟꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯃꯊꯪ ꯍꯧꯈ꯭ꯔꯦ. ꯑꯩꯅ ꯐꯅ ꯀꯞꯂꯕꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯈꯤ. ꯉꯁꯤꯗꯤ ꯑꯩ ꯀꯞꯂꯔꯣꯏ. ꯑꯩꯅ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕꯗ ꯀꯅꯥ ꯑꯃꯅꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨ ꯃꯍꯥꯛꯅ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯤꯕꯅꯤ. ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯀꯞꯅꯕꯇ ꯁꯤꯟꯕꯅꯤ. ꯄꯥꯡꯗꯕꯤꯀꯣ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯔꯣꯏ. ꯃꯄꯥꯟꯗꯒꯤ ꯈꯣꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯍꯣꯔꯟ ꯃꯈꯣꯜ ꯇꯥꯏ. ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯁꯝꯖꯦꯠꯇꯨ ꯊꯝꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯕ꯭ꯔꯦꯛꯐꯥꯁ ꯀꯔꯤ ꯀꯔꯥ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯤꯡꯇꯝꯕꯁꯨ ꯈꯣꯝꯕꯁꯨ ꯃꯄꯥꯟꯗ ꯄꯨꯟꯅ ꯐꯝꯂꯒ ꯈꯣꯝꯕ ꯃꯆꯥꯗ ꯋꯥꯔꯤ ꯁꯥꯏ. ꯆꯔꯩꯗꯤ ꯃꯥꯅ ꯂꯨꯅ ꯇꯧꯖꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯝ ꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕ ꯇꯧꯔꯅꯨ ꯏꯆꯥ. ꯕꯥꯕꯣ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ, ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯑꯉꯥꯎꯕ ꯃꯤ ꯅꯠꯇꯦ, ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯕꯥꯕꯣ. ꯍꯣꯏꯅꯦ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯒꯅꯤꯗ. ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯄꯥꯈꯠꯇꯅ ꯇꯧꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯒꯦꯅꯦ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯕꯥꯕꯣ. ꯆꯠꯊꯣꯛꯇꯨꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ. ꯉꯁꯥꯏ ꯐꯥꯎꯗꯪ ꯊꯣꯛꯅꯤꯡꯉꯛꯄꯗ ꯊꯣꯛꯄ ꯐꯪꯍꯟꯗꯦ. ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯄꯨꯡꯕꯪꯅꯕꯅꯤ ꯏꯄꯥ ꯈꯪ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯀꯣ. ꯕꯥꯕꯣ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯁꯨ ꯑꯩ ꯏꯜꯂꯒꯦ. ꯑꯩꯅ ꯍꯥꯏꯕꯁꯨ ꯄꯥꯕꯨꯡꯅ ꯈꯔ ꯌꯥꯕꯤꯌꯨ. ꯐꯔꯦ. ꯅꯪꯅ ꯑꯁꯣꯏꯐꯥꯎ ꯀꯩ ꯐꯥꯎꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯍꯦꯛ ꯊꯣꯛꯃꯤꯟꯅꯧ. ꯏꯆꯥ ꯅꯊꯟꯇꯗꯤ ꯏꯄꯥꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗ꯭ꯔꯤꯅꯦ. ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯇꯝꯕ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯆꯔꯩꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯌꯦꯡꯉꯤ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯨ ꯈꯪꯗꯦ. ꯈꯣꯝꯕꯅ ꯄꯥꯕꯨꯡꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯅꯆꯟꯅꯨꯄꯤꯗ ꯍꯦꯛꯇ ꯍꯥꯏꯒꯗꯧꯕꯅꯤ. ꯉꯁꯥꯏ ꯐꯥꯎꯗꯪ ꯊꯣꯛꯅꯤꯡꯂꯕꯁꯨ ꯅꯆꯟꯅꯨꯄꯤꯗ ꯍꯥꯏꯒꯗꯧꯕꯅꯤꯀೋ. ꯃꯄꯥꯒꯤ ꯋꯥꯗꯣ ꯅꯤꯡꯇꯝꯕ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ. ꯑꯗꯨꯃꯛꯅ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯋꯥꯔꯤꯗ ꯅꯤꯡꯇꯝꯕꯅ ꯃꯈꯥ ꯇꯥꯗꯕꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ. ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ. ꯃꯆꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯣꯝꯕ ꯆꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯕꯦꯃꯥ. ꯕꯥꯕꯣ. ꯅꯕꯨꯡꯁꯦ ꯆꯥꯕ ꯊꯛꯄ ꯈꯔ ꯀꯨꯞꯅ ꯌꯦꯡꯉꯨ. ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯈꯔ ꯁꯦꯟꯅꯧꯀꯣ. ꯑꯩ ꯕꯥꯕꯣ. ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯂꯩꯔꯛꯑꯒꯦ. ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯤꯌꯦ ꯕꯥꯕꯣ. ꯉꯥꯒꯗꯤ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯉꯥ ꯃꯆꯥ ꯈꯔꯗꯤ ꯂꯩꯔꯤꯌꯦ. ꯉꯥ ꯃꯆꯥꯗꯤ ꯅꯕꯨꯡꯗꯤ ꯆꯥꯗꯕꯅꯤ. ꯐꯔꯦ. ꯍꯣꯔꯦꯟ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯂꯩꯔꯛꯑꯒꯦ.
ꯑꯍꯣꯏ ꯄꯥꯕꯨꯡ ꯂꯩ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯔꯩꯁꯨ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯀꯗꯨꯗ ꯒꯦꯠ ꯂꯣꯝꯗꯒꯤ ꯍꯣꯔꯟ ꯑꯃ ꯈꯣꯡꯂꯦ ꯅꯤꯡꯇꯝꯕꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯎꯔꯦ ꯒꯦꯠ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯔꯨꯞ ꯅꯤꯁꯤꯅ ꯂꯩꯔꯤꯕꯗꯨ ꯃꯥꯅ ꯀꯨꯝꯊꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯔꯒꯦ ꯈꯜꯂꯤꯉꯩ ꯆꯔꯩꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯛꯏ ꯆꯔꯩꯅ ꯒꯦꯠ ꯍꯥꯡꯂꯛꯄꯗ ꯅꯤꯁꯤ ꯍꯥꯏꯐꯦꯠ ꯉꯛꯏ ꯀꯩ ꯍꯥꯏꯕꯤꯒꯗꯧꯕꯅꯣ ꯑꯩ ꯅꯤꯡꯇꯝꯕꯒꯤ ꯃꯃꯥꯟꯅꯕꯅꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯅꯤꯡꯇꯝꯕꯒ ꯑꯝꯇ ꯎꯅꯖꯒꯦ ꯇꯧꯕꯅꯤ ꯏꯆꯜꯅ ꯀꯅꯥ ꯉꯁꯤꯒꯤꯗꯤ ꯎꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯄꯥꯕꯨꯡꯁꯨ ꯂꯩꯇꯕ ꯌꯥꯔꯒꯗꯤ ꯀꯣꯟꯅ ꯑꯣꯏꯅ ꯎꯅꯕꯤꯔꯣ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯁꯨ ꯅꯤꯡꯇꯝꯕꯗꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯁꯤ ꯎꯗꯤ ꯎꯔꯤꯕꯅꯤ ꯅꯤꯡꯇꯝꯕꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯌꯦꯡꯂꯤꯕꯗꯨ ꯑꯗꯨꯕꯨ ꯆꯔꯩꯅ ꯃꯥꯁꯨ ꯆꯠꯊꯣꯛꯈꯤ ꯅꯣꯡꯃ ꯐꯖꯅ ꯎꯅꯕꯤꯔꯣ ꯀꯅꯥꯅꯤ ꯍꯥꯏꯌꯨꯒꯦ ꯍꯣꯔꯦꯟ ꯄꯥꯕꯨꯡꯗ ꯑꯅꯝꯗꯤ ꯆꯔꯩꯗꯒꯤ ꯇꯥꯗꯕ ꯅꯤꯁꯤꯅꯤ ꯍꯦꯛꯇ ꯍꯥꯏ ꯅꯤꯡꯇꯝꯕꯗꯤ ꯂꯩꯔꯤꯁꯤꯗꯤ ꯋꯥꯔꯤꯝꯗ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯣꯏ ꯆꯔꯩꯁꯨ ꯃꯃꯤꯠꯇꯨꯅ ꯅꯤꯡꯇꯝꯕꯅ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯅꯤꯁꯤꯗ ꯍꯥꯏ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯦꯠꯇꯨ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯅꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯇꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯈ꯭ꯔꯦ ꯆꯔꯩꯅ ꯇꯧꯔꯤꯕꯗꯨ ꯅꯤꯡꯇꯝꯕ ꯂꯣꯏꯅ ꯎꯏ ꯁꯥꯎꯅꯤꯡꯂꯒꯁꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯆꯔꯩꯅ ꯃꯄꯥꯕꯨꯡꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯛ ꯉꯥꯎꯁꯤꯟꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯅꯤꯡꯇꯝꯕ ꯃꯄꯥꯕꯨꯗꯤ ꯀꯤꯕꯅꯤ ꯃꯄꯥꯗꯗꯤ ꯃꯥ ꯀꯩꯁꯨ ꯍꯦꯟꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯆꯔꯩꯅ ꯑꯁꯨꯝꯅ ꯁꯦꯟꯅꯕꯁꯤꯗ ꯅꯤꯡꯇꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯎꯅꯤꯡꯕ ꯆꯔꯩꯕꯨ ꯇꯥꯊꯤꯕ ꯍꯦꯜꯂꯛꯏ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯈꯣꯝꯕꯒꯤꯗ ꯍꯥꯟꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯕꯛ ꯂꯥꯛꯄ ꯍꯧꯔꯦ ꯆꯔꯩꯒ ꯄꯨꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯕꯦꯝꯃ ꯏꯅꯦ ꯇꯧꯔꯒꯦꯅꯦ ꯅꯪ ꯑꯃꯨꯛ ꯄꯣꯊꯥꯔꯣ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯦ ꯑꯗꯨꯃꯤꯅꯦ ꯆꯔꯩ ꯀꯣꯟ ꯃꯆꯥ ꯈꯔꯗꯨ ꯆꯥꯝꯅ ꯆꯥꯝꯅ ꯏꯅꯦ ꯄꯥꯕꯨꯡꯒꯤ ꯁꯪꯒꯣꯝꯗ ꯍꯩꯕꯤꯔꯛꯑꯣ ꯑꯩ ꯄꯤꯔꯨꯔꯒꯦ ꯏꯅꯦ ꯄꯤꯔꯨꯔꯒꯦ ꯅꯪꯒꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯈꯣꯝꯕꯒꯤ ꯁꯪꯒꯣꯝ ꯄꯤꯔꯨꯔꯦ ꯆꯔꯩꯅ ꯃꯈꯨꯠ ꯇꯩꯊꯣꯛꯂꯤꯉꯩ ꯊꯔꯣ ꯑꯃꯨꯛ ꯆꯪꯂꯛꯏ ꯕꯦꯝꯃ ꯅꯪꯁꯨ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯛꯑꯁꯤꯗꯅ ꯊꯔꯣꯅ ꯆꯥ ꯍꯩꯗꯨꯅ ꯑꯅꯤꯗꯨꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯏꯅꯦ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯆꯦꯟꯕ ꯃꯤꯔꯣꯜꯒ ꯂꯩꯇꯕꯅꯤꯅ ꯆꯠꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯅꯦ ꯌꯨꯝꯗꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤꯁꯤꯒ ꯑꯗꯨꯝ ꯅꯛꯅꯕ꯭ꯔꯣ ꯈꯔꯕꯨꯗꯤ ꯅꯛꯅꯩꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯍꯟꯗꯧꯔꯤꯅꯤ ꯍꯟꯗꯛꯇꯤ ꯏꯅꯦꯁꯦ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯧ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯕꯅꯤꯅ ꯏꯅꯦꯁꯨ ꯆꯤꯜꯂꯝꯒꯅꯤ ꯐꯖꯅ ꯑꯗꯨꯅꯤꯅꯦꯍꯦ ꯑꯣꯟꯊꯣꯛꯄ ꯃꯅꯦꯝꯅꯤ ꯍꯦꯛꯇ ꯈꯥꯏ ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯄ ꯃꯅꯦꯝꯅꯤ ꯍꯥꯏꯅꯅꯦ ꯍꯦꯛꯇ ꯍꯥꯏꯈꯤꯗꯧꯔꯤꯅꯤ ꯍꯌꯦꯡ ꯅꯪꯅꯅꯦ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯏꯅꯦꯅ ꯑꯃꯨꯛ ꯂꯩꯍꯧꯔꯒ ꯂꯣꯏꯔꯦꯗ ꯉꯁꯥꯏꯗꯒꯤ ꯅꯤꯡꯇꯝꯕ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄꯤꯔꯨꯗꯦ ꯆꯔꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯦ ꯄꯥꯕꯨꯡꯒꯤ ꯃꯆꯥꯗꯨꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯗ꯭ꯔꯤꯌꯦꯅꯦ ꯍꯩꯃ ꯍꯣꯏꯅꯦꯍꯦ ꯏꯅꯦꯁꯨ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏꯅꯦ ꯅꯪ ꯑꯃꯨꯛꯇ ꯄꯤꯔꯨꯒꯦꯔꯣ ꯍꯣꯏꯅꯦ ꯆꯔꯩ ꯅꯤꯡꯇꯝꯕꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯄ꯭ꯔꯞ ꯁꯦꯝꯗꯨꯅ ꯄꯨꯈꯠꯂꯛꯏ ꯉꯁꯤꯗꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯔꯩ ꯆꯪꯂꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯅꯤꯡꯇꯝꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯦ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯔꯩ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯉꯥꯏꯈꯣ ꯆꯔꯩ ꯆꯞ ꯂꯦꯞꯄꯤ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯄꯨꯊꯣꯛꯈꯣ ꯀꯩꯅꯣ ꯆꯥꯅꯕꯅꯦ ꯄꯤꯔꯤꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯅꯕꯅꯦ ꯍꯥꯏꯅ ꯁꯦꯝꯃꯁꯤꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯊꯝꯗꯣꯏꯅꯣ ꯆꯥꯅꯤꯡꯗ꯭ꯔꯒꯁꯨ ꯊꯦꯝꯃꯒ ꯆꯥꯕꯤꯌꯨ ꯗꯁꯕꯤꯟ ꯂꯩꯕꯅꯤ ꯍꯩꯗꯣꯛꯈꯣ ꯑꯗꯨꯒ ꯍꯌꯦꯡꯈꯩ ꯑꯩꯒꯤ ꯀꯥꯗ ꯄꯪꯆꯪꯗ ꯆꯪꯉꯛꯀꯅꯨ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯅꯪ ꯌꯥꯝ ꯌꯥꯎꯁꯤꯜꯂꯒꯅꯨ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯥꯅꯕꯁꯤ ꯄꯨꯊꯣꯛꯄ ꯆꯠꯂꯣ ꯁꯪꯒꯣꯝꯁꯤꯗꯪ ꯑꯣꯏꯔꯁꯨ ꯊꯛꯑꯣ ꯑꯗꯨꯒ ꯄꯨꯊꯣꯛꯈꯤꯒꯦ ꯋꯥꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯈꯥ ꯇꯥꯅꯕꯁꯦ ꯑꯩꯒꯤ ꯑꯁꯧꯕꯅꯤ ꯆꯔꯩꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯇꯦꯕꯜꯗ ꯃꯥꯅ ꯊꯝꯈ꯭ꯔꯕ ꯆꯥꯅꯕꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯤꯆꯟ ꯇꯝꯅ ꯀꯨꯝꯂꯛꯏ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ ꯀꯩꯗꯧꯔꯦ ꯆꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯕ꯭ꯔꯣ ꯏꯅꯦ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯀꯣꯛꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯛꯄ꯭ꯔꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯅꯤ ꯑꯗꯨꯒꯤꯅꯤ ꯈꯪꯗꯦ ꯃꯀꯣꯛ ꯑꯃ ꯏꯆꯥꯛ ꯆꯥꯛꯄꯩ ꯇꯥꯏꯞ ꯇꯧꯏ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨꯄꯨꯗꯤ ꯍꯥꯏꯗꯦ ꯃꯊꯟꯇ ꯄꯣꯛꯄꯒꯤꯔ ꯀꯩꯅꯣ ꯈꯔꯗꯤ ꯀꯦꯁꯤꯟꯅꯕ ꯃꯥꯜꯂꯤꯀꯣꯏꯅꯦ ꯆꯥꯕ ꯊꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯔꯤꯕ ꯑꯩꯁꯨ ꯏꯊꯟꯇ ꯄꯣꯛꯏꯅꯦ ꯅꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯖꯗꯦ ꯍꯣꯏ
ꯃꯥꯅꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯦꯅ ꯇꯧꯖꯔꯤꯅꯤ, ꯃꯔꯥꯏꯕꯛꯄꯨꯗꯤ ꯌꯥꯝ ꯊꯤꯖꯔꯕ ꯑꯉꯥꯡꯅꯤꯗ꯫ ꯅꯤꯡꯇꯝꯕꯁꯨ ꯀꯤꯆꯟꯗ ꯏꯁꯤꯡ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯆꯔꯩꯅ ꯈꯪꯖꯗꯕꯅꯤꯅ ꯃꯆꯤꯟꯗꯨ ꯂꯦꯞꯇꯦ꯫ ꯀꯩꯒꯤꯅꯣꯕ ꯃꯥꯅꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯤꯗꯨꯕꯣ? ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯁꯦ ꯐꯍꯟꯅꯤꯡꯉꯤꯕ, ꯃꯆꯥꯅ ꯃꯔꯣꯜ ꯑꯃ꯫ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯅꯤꯡꯇꯝꯕ ꯂꯩꯔꯝꯕꯗꯨꯗ ꯆꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯦ